Indo Myanmar border gingam khaida leiriba Moreh town asida matam amada Manipur gi miyamna Moreh da malaria laina sandokfam oina kinaramba adu ngasidi subdivision asina konba mafam singda laina asina nabagi case chahi khara asida aduki matik nemna leire chadliba chahi asigi April tha fawbada Moreh hospital da hangduna leiriba malaria unit tagi malaria kangna chiktuna laina asina nare haiba mioi ama fawa phangba leitri hiram masigi matangda aikhogi Moreh paumiga Moreh hospital gi assistant malaria officer oiriba kamai khamsung pau rongmaiga akhananu unaba amada malaria laina asigi matangda wafam kaya ama fongdoladuna haukiba chahi khara asida malaria nabagi chang yamna nemli haukiba chahi lisingani tarani pantaramapan fawbada malaria gi case amata thengadri test tawba yauna hospital asida lakpagi changsu nemki pumnamaka si malaria department asina miyamda awareness piduna bhapta hanbagi honajamani masida natana manung hanjanba mafam singa leiriba khulkhulgi khulakpots kaya amasu hairiba malaria laina asidagi matau karamna ngakthokani haibasi masa masana khangnare karigumba chingnaba fever case lakpa matamda khudakta manak nakna leiriba asa worker natraga PHC da chattuna check tawinabasu khanganki village authority meyam gi chairman meyam sinasu malaria se karamai toraga ngakthokadiga habigi masigi knowledge se hojikti khunda leiriba ayambana loina knowledge leire karigumba any fever case leiba matamda koi nasu makoida information pi any fever case no chingnaba lei haragadi mana nakpa hospital natraga asada pau piraga asana slide to collection toraga koi hospital di yawanbiro haidna sigumbagi mathang toraga asamyamna patient nariba fever toriba patient adudigi slide to ukalaga koigi hospital de test orga koigi result ya tu na koina karigumba positive or meharasu negative or meharasu patient sing aduda achauba khudong chaba amadi khoda ki oina moi de result piba amatu loukhatkadouri chiksin thourang sindo koina loukhatkadouri amaromda mahakta makha taraduna chahi asigi March thada regional director Northeast ki team ama Delhi dagi laktuna Moreh hospital amadi Moreh primary health center da chattuna handak ki chahi asigi April tha fawbada investigate tawramki maduda technopol yauna Moreh da malaria case amata thengna khide adubu team masina yumthangnariba Myanmar gi tamu town da leiriba hospital da chattun yengsilubada haukiba chahi lisingani tarani pantaraban fawbada malaria positive case humdra leiramba thengnarakhi masida Moreh hospital da leiriba malaria special unit na ngamkhaigi saruk singda matamgi tawgadaba chiksin thourang paikhatnaba khangalamki masina maram oiraga ngamkhai lana Moreh romda malaria laina asibu thingnabagi damak thabak paikhatpa haukhre Moreh gi PIC amadi sub center Tenopal district oina yeng record meyam yengambagi matung ina pagi hojik still hojik pabagi manungda di 2019 sidadi malaria gi positive oibase hanghide adugo makoina tamu gi Burma gi tamu gi hospital da chatna moi gi hospital gi record adu yenguba matamda 70 positive oipa lei maram aduna koi gi border sida lairabani na koi gi border gi chiksin thourang si koi gi special malaria asina fajana precaution tawraga laibiu matam gi chiksin thourang do lokhat pio haina advice tawrami adugi matungina koi gi hoji special malaria unit Moreh gi team sina koi loukhatkadouri khungam putingda loukhatkadouri hoji thabak yamna mangjin thana kun da awareness piba making tawba singwa mayan singse hoji satadana lei ningsing bayai haukiba chahi lisingani supna mapan fawbada Moreh da kanga sandokpa laina kaya ama yauna dengue fawba sandoraktuna meeoi kya narakpadagi mishimina fawa yaukhiba laikhrabani masigi matungda Moreh hospital asida leiriba malaria department na malaria special unit team ama semlaga akanba cheksin thourang kya ama loukhatuna town asigi akoibada leiba kangna sanokpham oiba mafam singda chattuna kang hida kapthokpana chingba yauna awareness kya ama pangthokhi Moreh da leiriba asa worker nupi kya yauna department asina laikai da chattuna kangkal hidak lupthoktuna miyamda bhapta hanbagi thabak chathaki masigi matung ingkumja lisingani taradagi micham miyamna masana bhap tarakpadagi laina asibu ngakthoknaba honarakpana malaria laina asi tapna chahi khara asida positive oibagi chang hantaraktuna ngasidi Moreh gi akoibada malaria laina asina nare haiba mioi amata chahi asigi April tha fawbada leitri
9, 10 minutes like